Social media amadi newspaper singi maroiba pausing lokacharaga ahanbada Sina Laimayum Sengdorakhre thamlang limadude Manipur da tholiba irang maraksida ai hakna fije saksa setpada wakhal khantha haudaba amadi ngawlang bada khitang limit cross tawkhiba wakhal fatha haudabana madugi matangda yawloi naw singna kawiraga wakhal tahanbiraba mato gyan tana leijare karigumba matung tarakpada amuka sugumba fattaba thabak fije saksa fajadaba taragade party na pirakpa sera isane yana lawjagani aduga aigi hawkiba photo video mayam puthokpiraga hanjin thagatpiraga aigi prestige soknaba tawbibadusu tokpinaba mayamda khanghanjari aduga mayamda sengdoksabagi tarja ama lawjaraga matung tarakpada ayaksu soidana bohonajarage haina Sina Laimayumna Sengdorakhre thamlagle mathangda idu ningthaudagi lokacharaga maitai khulngakpasing section layu ising isong maraksida Kuki na maitai de attack tawnaba emergency meeting ngarang lauthokre Arabai Tengol UNLFP gi game fawa thugaina batorokadori ising isong manungda chance lahaudradi amuk hanna attack tawbada wagani haire anytime athubada attack torpo yai sugunu palel kangchup cycle ga taina mofam mari ase alert layo asumna Kuki singi arona top league oirakre mathangda Manipur 24/7 live news tagi lokacharaga senapati dai sauna maram oiraga mioi mari Imphal da amasire loina na Robin mangang khwairak pamnasu asumna thamlakli madude mayam section adum leibiyo chatpa yaba changba yaba jaga dagi khak henjin bigano Kuki minaina attack tawrakadorena ama thoklido wathini attack pu tawraglani hana hairaga tawgadra tawraglasu maitai nongsa mayam sem saduna leiri tawningba mongda tawraksano madugi saruk ani hena moi shokani sigani mayam puning sonthabigano nungaina leibiyo asomna Robin asu thamlagle makasa tharakpada Arambai Tengol na isao sida soba thodang lawre pausi paujel pause dagi lokachabane yamna tangna thokpa thodo ama oina angakwa phanglaba ising isao sida Greater Imphal area da leramba thokpa ngamdana lerakhiba awaba nanglaba nupi angang yauna sabokpi nupi amasu ngarang Arambai Tengol pangan tabi amadi MSF ki apunba timna major khuldagi safagada bomufamda putorakhre press na phongba pawdu sugunu kendra gi manungda leiba Arambai Tengol pangan tabi unit masing yamlaba volunteer singna ngarang ayuk pung 8 lom tabadagi hauna Greater Imphal gi isau gi awaba khamthengna nangbadagi thokpa yadana lerakhiba first MR khoya thong DM college campus assembly guest house amadi major khuldagi ising isau sina maram oiraga tholakpa yadana leramba ahal oiraba nupi angang sing yauna angang phaibok oina pokpa uidribi sabokpi amasu hena safagada bompham singda puthorakhi haide 80 pangan tabi unit volunteer sing aduna isauna awaba taraba singda angamba relief material singsu mateng pangkhe mi kanbagi thabadu Arabai tim pangan tabi unit na nungthil pung mari phawba chathaduna mapham sing adada leramba miyoi singi phirol malchang yauna mi kanbagi thabak mapung phana chatharba matungda Imphal lagi kilometer humudra hena labna leiba pangal tabi unit kem gi damak khongsan khe makhatana hayengsu mi kanbagi thabak chathakigani hairi